सेंगमाई केंद्र की लौफम मरी द पैदुना थंबा फौबई मरी सखंगदबसिंगना मई थारमले एमएलए दिंकू मई हौना सावख्रे लेम थारोय हाइख्रे ngarang amadi ngasi lona ba hingnong yaida sakhangdaba mioi kharana Imphal West District ki manung channa Sengmai Kendra ki manung da leiba tongan ba lofam mari da lau yeina bagi thamba Foubei mari mai tharamle mai thaduna manghalam ba lokol mari asi Imphal dagi kilometer 13 lom chatlaga National Sports University lambi gi kha thangba saruk oiriba Senjam Sirang Senjam Khunau Kautruk amadi Phumlau hairibu khungang sing asigi mayai oirapna leiba lofam mari dani Mai yaokhraба lopu sing adudi senjam khunau lokol da leiba taurem sam sundar sahin humphumanga haribasigi lau sangam ahum amadi irungbam ya school singa sahin humphum doi haribasigina lau sangam ani laisam jayant sing sahin ani phu haribasigina lau sangam ani loinana phumlau lokon da leiba yumnam ingobi sahin humphugi lau sangam amani Foubei mari asi mai tharambagi thodo asi ngarang nimidang ahingi matam oibana kanamatana Foubei mai tharamle haiba khangkhide ngasi ayuk angan badalap na Foubei mai sakpa urakpadagi humlau gram panchayat ki manung da leiba ward number 3 gi member oiriba taurem inaucha na Sengmai police station gi OC da pau piduna police control room dagi ngasi ayuk pung manga makhai tabada fire brigade ka loinana laktuna mai sakpa loidriba Foubei sing mai kanbagi thabak chathaki adubo hana mapung phana mai saklam boibana aremba oiki Foubei mari mai tharamle haibagi PAO-CHE Sengmai Kendra gi MLA Dingku na tabadagi ngasi ayuk angan bada MLA masamak labukta kumduna mai chakliba Foubei sing adu yengsinki ngasi gi thodo asi hakthengna urubada MLA na mai hona sauki mai chakraba Foubei sing adu gi compensation athu matamda pinaba mari lenaba DC da pau piki MLA gi maike dagi angamba sel gi mateng pangani haini su lauthoki loina na mai tharamba miyoi sing lem na khak tharoi athu matamda puthoktuna ain yoba thok lokhot haiki MLA Dingkuna makhatana phongdokhibadadi lamdam sigi miyamna sana ba cheng mipal tangduna leiribani asigumba phibam asida Foubei mai thaduna manghan bahaibsi yamna pangdaba amadi wakhal tadabagi thawngni lairembi phoibi imagi masak oiraba phaubu mai thaduna manghan bahaibsi iramdam asigi mipum khudimakna khak tawbiroidabani longmi singi awabada MLA masamak su saruk yari haiba wafun su phongdoki amaromda Foubei mai tharamba asiga mari lenana ngasi numidang wairam pung taruk taba matamda laurup singi oiba mifamama Senjam Khunau Development Youth Club ki lampak ta khana nenaba mifamama pangthoknaba sem sakhre hairi atopa pawmana Thong saba yaoba nan Manipuri sinmee ama sakhangdaba singna nongmei-na kaptuna hatlamle ngarang numidang pung 13 makhairom tabada Wangoi police station gi manung channa leiba Wangoi laiprakpam leikai da Thong saba yaoba nan Manipuri ama sakhangdaba singna nongmei-na kaplambadagi laikannaba ngamdana sire thogdo si Wangoi laiprakpam leikai da sen ba Imphal to Delhi mathakta nauna Thong saba gi nan Manipuri labor sing khola amada leibani ngarang numidang athengbada masakhangdaba miyo ani laklaga labor sing na leiriba mafamaduda sanglaklaga nongmei-na kaplambani hairi khudakta nongmei-na palaba miyo adu North AOC da leiba Rajmedi City Hospital da pukhatuna laikannar matung ngasi ayuk pung 3:35 rom taba dwaida laikanaba ngamdana lekhidabani lekhidraba miyo adu Assam gi Morigaon dagi Muhammad Razul Islam sahin kunmanga pokpa Ahmad Asman Ali Kawi hairi Thodok thopkam dagi 9mm gi MT case amaga loinana thodo asiga mari lenana Wangoi police na case ama lokhalaba matung postmortem tawraga mokta thamkhre mahakpu kanana karigidamakta nongmei-na kaplibano haiba hujik phawgi oinadi khangba ngamdri atopa pawmana petrol amasung diesel gi mamal hanthankiba miyamda utchaibani CPI BJP gi Narendra Modi na Prime Minister oirpadagi petrol amasung diesel thawgi mamal toina hengal handuna micham miyam amasung middle class ta leibasing laknaba yaba makhai laknaraga state kharagi assembly mikhal pangthokadaba nongmani ni yual ingai da petrol amasung diesel gi mamal hanthalaga gerwa masu gi party sigi mirep sing mai pakhanaba anouba lalong ama hogdorokli haina Manipur State Council CPI gi Secretary L Sothin Kumar na press ta thorokpa serolasin hairi Cherolisna hai sehi sigangan mata pangthokhiba Assam West Bengal Tamil Nadu amasung Kerala State Assembly yauna Union Territory Puducherry Assembly election pangthokadaba numit kharani gi mamangda petrol amasung diesel gi mamal hanthalaga mikhal phal lauthokhiba numit ini gi matungdagi petrol amasung diesel gi mamal makha tana November 3 phawba hengatki Opposition party yauna leibak maming leiraba economics kayana COVID-19 gi akanba sapu marakta petroleum production gi mamal toina hengat hanbadagi inflation gi chang wangkhat hanki loinana tangai phadraba polam kya gi mamal khangyen hengelapadagi misam miyam yauna su nom laga hingnaba honariba masing yamlaba imungda ahenba awa polum thongatkani haiba masangoi wafam kya phongdokna khrabasu corporate mapu kharagi khanbada Narendra Modi lengak sina tasinadre hai Serolation hai masida sunatana imung khuding da sinari ba sakthong gas ki mamal su tangka kya thong na hingat ki
ꯑꯁꯤꯒꯨꯝꯕ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯈꯟꯗ꯭ꯔꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ ꯗꯤꯋꯥꯂꯤ ꯀꯨꯝꯍꯩꯒꯤ ꯃꯃꯥꯡꯗ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯃꯃꯜ ꯁꯦꯟꯐꯝ ꯈꯔ ꯍꯟꯊꯍꯟꯈꯤꯕꯗꯨ ꯃꯔꯨꯑꯣꯏꯅ ꯈꯨꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠ 19ꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠ 30 ꯑꯃꯗꯤ ꯂꯣꯛ ꯁꯚꯥ ꯁꯤꯠ 3ꯒꯤ ꯕꯥꯏ ꯏꯂꯦꯛꯁꯟꯗ ꯕꯤꯖꯦꯄꯤꯅ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯅꯪꯈꯤꯕ ꯃꯔꯝꯗꯒꯤꯅꯤ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯄ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯕꯤꯖꯦꯄꯤꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯂꯣꯛ ꯁꯚꯥ ꯁꯤꯠ ꯑꯃ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠ 3 ꯈꯛ ꯀꯪꯒ꯭ꯔꯦꯁꯅ ꯃꯨꯟꯈꯤꯕ ꯃꯔꯝꯗꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜ ꯊꯥꯎꯒꯤ ꯃꯃꯜ ꯁꯦꯟꯐꯝ ꯈꯔ ꯍꯟꯊꯈꯤꯕꯅꯤ ꯍꯥꯏꯕꯁꯤ MSC CPIꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯃꯁꯤꯒꯤ ꯁꯥꯐꯨ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯁꯤꯠ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯕꯤꯖꯦꯄꯤꯅ ꯂꯩꯉꯥꯛꯄ UPꯗ ꯄꯦꯇ꯭ꯔꯣलिꯌꯝ ꯄ꯭ꯔꯗꯛ ꯃꯃꯜꯗꯒꯤ ꯃꯥꯏꯊꯤꯕ ꯅꯪꯕ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯐꯥꯎꯔꯛꯄꯗꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯃꯃꯜ ꯃꯊꯪꯁꯤꯠꯅ ꯂꯤꯇꯔ ꯑꯃꯗ ꯂꯨꯄꯥ 5 ꯑꯃꯁꯨꯡ ꯂꯨꯄꯥ 10 ꯑꯦꯛꯁꯥꯏꯖ ꯗ꯭ꯌꯨꯇꯤ ꯑꯣꯏꯅ ꯍꯟꯊꯍꯟꯈꯤꯕꯅꯤ तसेंगना मियाम नुंगसिरबदी पेट्रोलियम प्रोडक्ट सिंगदा लौरिबा टैक्स सिंग 30% गी चांगदा हंथनबा होनाफम थोकपनी।